Chahi khudingi pangthoktuna lakpa chani nifu taret rak Suba Heikru Hidongba ki thoram ngasi Bijoy Govinda Sevayat Committee na sindura Sagolband Leiba Bijoy Govinda Thangapat Pangthokhre Heikru Hidongba ki kumai asi ningthau palingai matamdagi chahi khudingi langwan gi 19 panbada thoram asi pangthoi Maitegi ariba lei semlon taibang semlakpa amasung haksang semlakpagi lairon adubu thoram oina puthoktuna kumai gi mawongda uthoklaga miyambu khanganana bhotnabani Amarom Leibak Ningthaugi Yaifana Vachahi Kudingi Pangthokpa Thoram Singi Manung da Heikru Hidongba Siswamani Maharaja Vaiga Chandragi Manau Nupa Maton Ibungo Maidingu Nongpok Lairi Khomana Lining Lambigi Ari Anau Taishinaba Ariba Lining Mangkitanaba Yamnakan Honorami Kumzali Singamaga Chatret Humbutra Mapanda Sri Sri Bijoy Govinda Ji Sana Konungdagi Leng Thoraklaga Bijoy Govinda Thangapat Asida Hungnabi Matung Ina Maton Ibungo Nongpok Lairi Khombana Kachaba Sagolband Leiba Mandir Asida Hiangai Thagi Tarani Thoini Panba Leipakpok Numita Lengshinki Chahi Khudingi Langbangi Tarama Thoini Panba Heikru Hidongbagi Thoram Pangthokpa Haina Lepnaki Ngasi gi chani ni futaret lak Suba Heikru Hidongbagi hi tongba anina laida thinpot katlaba matungda hi lamjen tanaba hoki ngasi gi hi lamjen tanaba duda makok takraba makha thangba cheng Sagolband amudom akham lekai dagi hidang mayum ranbir sharma chahi kudgani thoi apokpa is bigyan rasramana tengmai lepana governor trophy lauki amadi awang thangba Heikru Sagolband maino leiraktagi Heikru zam lamjingba chahi kungani pan apokpa manihar meitaina tengmai lepana ani subata ki ngasigi thormaduda manipurgi governor Ajay Kumar Vala ki loinavi Jyoti Vala Bijoy Govind Sevayat Committee ki president RK Rasmani Shana Sagolband AC ki MLA RK Imo IMC ward number 7 ki co-operator RK Jiten ward number 10 gi Salam Tiken, Ward number 24 G Vino, Ward number 4 L Eren Kumar, Ward number 3 Hizam Nitan Chandra Su Saruk Yaki. Mamangi chahi amanida laiba tidana masi pangthokpa ngamgide adubu sigumba yaifaraba numitida ngasi Manipur punamakta akoigi shanti leiba ama punna leminaba aduga tungda phagdauba prosper tominaraga ama toina leminaba adugumba sigumba chaniga putare chuba adugumba Heikru Hidongbagi pangthokpa akoigi nongpok lei khomba akoigi budau ananta saina hobokiramba Sri Sri Bijoy Govindagi Thangapati mafam sida haidna imayamda afaba shanti oiba adugumba Leiba ama Waisanu haidna ismain thamjang akoina khangba ngarang chi ama tengnajai VVIP ama lakani haibagi maduna akoina expect tawjai ado afaba Waisanu if mana lakaba adugumba oiragadi maduda akoigi Manipur da oiba peacefully amu hanna akoigi samna haibada national highway hangdoktana adagidi akoigi leiriba border na tuiba issues mayam chi masi solve tawiba aduga tangai badna akoigi leiriba Manipur gi indigenous praja mayam koi yellow mi singi madumba kananu constitutional protection gu madumba ayeng kungda phaba adugumba piribo di yam aphabo igani na ithamjai